Beginnersingda kanagadaba stock market ki matangda chapter trying to yoba video amamna chapter amamam oigadaba video trying to share tawrake video sing adu matang manaw naina tapna share lakani chapter ahanbada stock market asi kramna leiramlibanoh chapter number 2 da demat account amasung trading account haibasina karino amasung trading gi terminal sing chapter number 3 da nainarakadusina stock broker haibasina karino amasung broker kramna khangadage chapter number 4 da nainarakadabasina trading account stock kamaina leiba amasung yonba tawgadage amasung live market recording video chapter number 5 da ekoina kamaina stock market ta paisa manglibano chapter number 6 da stock ta invest tawgada kari karamba risk sing leibage chapter number 7 da stock की प्राइस असी अमुक काबा अमुक कुमली बसे करमना तौरिबनो चैप्टर नंबर 8 ता स्टॉक मार्केट ता कना अमतगी मतिंग यावदन करमने इन्वेस्ट तौगनी चैप्टर नंबर 9 दा मार्केट ता करम कांदा संगनी अमदी मार्केट तगी करम कांदा थोलकनी चैप्टर नंबर 10 दा स्टॉक मार्केट ता करम मोंगदा इन्वेस्ट तौबा याबगे चैप्टर नंबर 11 दा स्टॉक मार्केट ता इन्वेस्टर हाइसे कना बनो chapter number 12 da trading psychology amadi risk kamaina manage tawgadage amasung financial manage karamna tawgadage hairiba chapter trying to gi video asi mathang manaw naina amam to ina upload tawjarakani adudi hojik chapter 1 gi video asi da nainagadoriba asi stock market asi mataw karamna leiramlibanoh Karegidamakta Leiramlibanoh haiba asini asumaina tawdana तंबा हाइबसे क्वेश्चन मयाम अमा थोकपने असुमाइना तौदना स्टॉक मार्केट असी करीगिदमक leiramlibanoh हाइना वहंग मयाम लेरंगने अखोइना मफम असिदा चंगलगा हेक्ता अखोइ पैसा पाइरद्रा हेक्ता मार्केट असिदा यौसनबगा पैसा पाइने हाइबदि लेते अदुबो अखोइना नियम चुने इन्वेस्ट तौरबदि सोइदना माइ पाकने पैसा सोइदना पाइगनी मरम अदुना अखोइना स्टॉक मार्केट की मरमदा निंथिजना हाना खंगबा चंगने मसिगिदमक मार्केट असिबु तमगे हैरबदि एनी बैकग्राउंड अमन हेक्ता तंबे मार्केट असिदा निंथिजना मथंग मनाव नायना फजना खंगलाबा सुंसोय सोयदना पैसा पाइबा हाइबदो ओइबा ngam मार्केट चिगी मरमदा निंथिजना खंग्रबदि अखोइना पैसा ताना होनबा मतमदा नत्रगा बिजनेस एनी अमा तव मतमदा बिजनेस तुगी मरमदा अखोइना निंथिजना खंगबा ngamdragadi हाइबा हिरमदुदा अखोइ दो माइथि एजि खंग लैरबने असुमाइ तौदना मार्केट असिगी मरमदा फजना खंबा ngamdrabadi अखोइ यामना लाइना माइथिगनि पैसा पाइनिंगी हाइरसो अहिंग अमदा था अमदा हेक्ता तानबा ngamdawba हाइबदुदि नते अखोइना दाव येंगबा लक येंगदबदा ngaire अदुजु चा मनंगदा 0.1 गुंबा माइ पाकपा याय दुबु अयामना माइथिबा गादा 0.1 फाना कैदोंनसु माइ पाकलामो पैसा असिदि मार्केट असे संगमो मतमदा पाइदुजि तपना सही लोमदा संगलगा तान दौरिबने हेक्ता अहिंग अमदा नत्रगा था अमदा हेक्ता ओइबे याबा नते स्टॉक मार्केट असी अखोइना बिजनेस ओइना ट्रीट तौगदबने हाइबदि बिजनेस अमगी मोंगदा अखोइना लौगदबने गैम्बल ओइना ट्रीट तौरबदि जुआरगी टाइपता अखोइना मार्केट असी चंगसलुरबदि लक येंगे हाइना होनरुरबा मांगलगा तोलगनि लक येंगेना चंगसलुरबा मार्केट असीदा अखोइ सोदना माइथिरगा तोलगनि मफम असी जुआर नते गैम्बल नते निंथिजना स्टेप बाय स्टेप तौदना बिजनेस अमदौना ट्रीट तौरगा फजना तपना पैसा ताना होनगदाव अखोइ हुजिक ngsai mamangda pangibsingse ngaha kauthoba mu kari amu yenge hamada business tawbada kari daka lege habada business amu tawba habse kari no mati ama samlapa mingji ko business tawbada khoina changi si kari change machinery people amadi maruoiba yamna maruoiba akhoi paisa je siju daka le khoina ke dawge hamada business se phagal e hai targadi business expansion gi damak khoina पैसा जे दका लेगे अहमद अखोइना टारगेट तोइजे कदाइदा टारगेट तौगे हमदा बैंक ता हाने चंगने बैंक ता मु चंगे बैंक ता मु कमाइन तौगे हमदा बैंक की बिजनेस से मु खोइ मु कमाइन तौगे हमदा हाइफेट अमु येंगे जे मयामदा जु खंगने का बैंक की बिजनेस से बैंक जे खोदि डिपॉजिट लौरनी अदेगी मखोइना मु कैदौगे हमदा मु सेंदोय मु सांदोरानी अदुनी मोगी बिजनेस से अखोइना चलुरानी बैंक दा चपा मतमदा कैदौगे ने हमदा खोइदा लोन जे मु पिरकनी लोन जिदा मोइना सेक्योर होइबा अनसेक्योर होइबा खोइगी कोलेटरल थमगा तौबा खोटपा मखन गी लेरे अदुना मोइगी बिजनेस से कमाइन तौगे हमदा खोइदी फिक्स डिपॉजिट 7% नत्र 6% दा खोइदी लौरनी अदुगा मो खोइदा मो मोइना मो कैदौगे हमदा लोन पाम्बा कांगु
ꯐꯖꯅ ꯌꯦꯡꯉꯅꯤ ꯂꯣꯟ ꯁꯤꯡꯕ ꯉꯝꯒꯗꯕ ꯀꯥꯡꯕꯨꯗ ꯃꯈꯣꯏꯅ ꯑꯃꯨꯛ ꯂꯣꯟꯁꯦ ꯀꯌꯥꯗ ꯄꯤꯊꯣꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ 12% to 15% ꯄꯤꯊꯣꯛꯑꯅꯤ ꯍꯥꯏꯔꯤꯕ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯣꯖꯤꯠ ꯂꯧꯈꯤꯕꯗꯨꯒ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯂꯦꯟꯗꯤꯡ ꯇꯧꯔꯛꯄꯒꯤ ꯃꯔꯛꯀꯤ ꯑꯔꯦꯝ ꯍꯧꯕ ꯄꯥꯔꯁꯦꯟꯇꯦꯖ ꯑꯗꯨꯅ ꯕꯦꯡꯀꯤ ꯂꯣꯏꯅꯃꯛ ꯆꯂꯥꯏꯔꯤꯅꯤ ꯁꯦꯂꯔꯤ ꯄꯤꯕ ꯃꯣꯏꯒꯤ ꯈꯔꯆꯥ ꯔꯦꯟ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯆꯂꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯕꯦꯡꯛꯇꯩꯁꯨ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯦ ꯂꯧꯕ ꯌꯥꯕ ꯂꯧꯔꯁꯤ ꯑꯗꯒꯤ ꯑꯃꯨꯛ ꯕꯦꯡꯛꯇꯒꯤ ꯂꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁꯁꯦ ꯍꯦꯟꯅ ꯆꯥꯎꯊꯣꯛꯄ ꯗꯔꯀꯥꯔ ꯂꯩꯕꯅꯤ ꯕꯦꯡꯛꯀꯤ ꯄꯩꯁꯥꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯩꯁꯥ ꯑꯃꯨꯛ ꯗꯔꯀꯥꯔ ꯇꯥꯔꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯀꯝꯄꯦꯅꯤ ꯑꯗꯨꯅ ꯃꯈꯥ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯍꯣꯠꯅꯕꯗ ꯕꯦꯡꯛꯇꯒꯤꯁꯨ ꯂꯣꯟ ꯂꯧꯅꯤꯡꯉꯥꯏꯁꯨ ꯂꯩꯇ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗ ꯇꯥꯔꯒꯦꯠ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯄꯤꯄꯜꯗ ꯇꯥꯔꯒꯦꯠ ꯇꯧꯔꯛꯀꯅꯦꯕ ꯇꯥꯔꯒꯦꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯝꯄꯦꯅꯤꯅ ꯃꯈꯣꯏꯒꯤ ꯁꯤꯌꯔ ꯂꯩꯔꯤꯕꯗꯒꯤ ꯄꯤꯄꯜꯗ ꯇꯥꯔꯒꯦꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯁꯤꯌꯔ ꯈꯔ ꯑꯗꯨꯗꯤ IPO ꯑꯁꯤ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯃꯈꯥ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯑꯗꯨꯅ IPO ꯑꯁꯤ ꯂꯩꯕ ꯃꯇꯝꯗ ꯀꯔꯤ ꯆꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯆꯪꯒꯦ ꯍꯥꯏꯕꯗ ꯗꯤꯃꯦꯠ ꯑꯦꯀꯥꯎꯟ ꯑꯃ ꯆꯪꯉꯦꯕ ꯗꯤꯃꯦꯠ ꯑꯦꯀꯥꯎꯟ ꯑꯃ ꯏꯁꯥꯒꯤ ꯂꯩꯇꯕ ꯌꯥꯔꯣꯏ IPO ꯑꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯗ ꯌꯥꯏꯀꯣ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯑꯗꯨꯅ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕꯗ IPO ꯑꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯝꯄꯦꯅꯤꯁꯤꯡꯅ ꯃꯥꯒꯤ ꯃꯁꯥꯒꯤ ꯅꯤꯌꯣꯝ ꯂꯣꯏꯅ ꯂꯩꯅꯦꯕ IPO ꯑꯁꯤꯗ ꯀꯝꯄꯦꯅꯤ ꯑꯃꯅ ꯂꯥꯛ 10ꯒꯤ ꯁꯤꯌꯔ IPO ꯇꯧꯔꯦꯅ ꯂꯧꯔꯁꯦꯕꯀꯣ ꯂꯧ ꯇꯥꯔꯗꯤ ꯀꯝꯄꯦꯅꯤ ꯑꯗꯨꯒꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗ ꯄ꯭ꯔꯥꯏꯁ ꯕꯦꯟ ꯑꯃ ꯁꯦꯝꯃꯛꯀꯅꯤ ꯄ꯭ꯔꯥꯏꯁ ꯕꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯑꯁꯨꯛ ꯄꯤꯕ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯕ ꯃꯇꯨꯡꯗ IPO ꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯣꯏꯅꯦꯕ IPO ꯑꯃ ꯇꯧꯔꯅꯤ IPO ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯅꯤꯁꯤꯌꯦꯜ ꯄꯕ꯭ꯂꯤꯛ ꯑꯣꯐꯔꯤꯡꯅꯤ ꯃꯁꯤꯕꯨ ꯀꯅꯥꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯃꯦꯠ ꯑꯦꯀꯥꯎꯟ ꯍꯣꯜꯗꯔꯁꯤꯡꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏꯑꯕ ꯗꯤꯃꯦꯠ ꯑꯦꯀꯥꯎꯟ ꯍꯣꯜꯗꯔ ꯑꯃꯨꯛ ꯑꯣꯏꯗꯕ ꯇꯥꯔꯒꯗꯤ IPO ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯗꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ IPO ꯑꯁꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯀꯛꯅꯕ ꯃꯇꯝ ꯑꯃ ꯄꯤꯔꯅꯤ ꯀꯝꯄꯦꯅꯤꯗꯨꯒꯤ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯌꯔ ꯑꯁꯨꯛ ꯌꯣꯜꯂꯅꯤ ꯁꯤꯌꯔ ꯑꯁꯨꯛꯀꯤ ꯐꯪꯍꯟꯕꯅ ꯁꯦꯝꯃꯛꯀꯅꯤ ꯃꯣꯏꯅꯀꯣ ꯑꯗꯒꯤ ꯃꯈꯣꯏꯅ ꯂꯥꯁ ꯗꯦꯠ ꯑꯃ ꯐꯤꯛꯁ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯤꯕ ꯐꯤꯛꯁꯇꯨ ꯇꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ IPO ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗ ꯁꯦꯀꯦꯟꯗꯔꯤ ꯃꯥꯔꯀꯦꯠꯁꯤꯗ ꯂꯥꯛꯑꯅꯦꯕ IPO ꯍꯦꯛ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠꯁꯤꯗ ꯃꯈꯣꯏꯅ ꯁꯦꯀꯦꯟꯗꯔꯤ ꯃꯥꯔꯀꯦꯠꯁꯤꯗ ꯃꯈꯣꯏꯒꯤ ꯀꯝꯄꯦꯅꯤ ꯑꯗꯨ ꯂꯤꯁ ꯇꯧꯔꯅꯤ ꯂꯤꯁ ꯇꯧꯔꯤꯕ ꯀꯝꯄꯦꯅꯤ ꯑꯗꯨ ꯀꯔꯤꯒꯤ ꯃꯈꯥꯗ ꯂꯥꯛꯀꯅꯤ ꯑꯦꯛꯁꯆꯦꯟꯖꯀꯤ NSE ꯑꯃꯗꯤ BSE ꯁ꯭ꯇꯣꯛ ꯑꯦꯛꯁꯆꯦꯟꯖꯁꯦ ꯁꯤꯒꯤ ꯃꯈꯥꯗ ꯂꯥꯛꯑꯅꯦꯕ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗ IPOꯗ ꯂꯩꯈꯤꯕꯁꯤꯡ ꯑꯃꯗꯤ ꯂꯩꯕ ꯐꯪꯍꯧꯗꯕꯁꯤꯡꯗꯣ ꯁꯤꯗ ꯍꯦꯛ ꯂꯤꯁ ꯇꯧꯔꯛꯄꯗꯤ ꯑꯩꯈꯣꯏꯅ ꯂꯩꯕ ꯌꯣꯟꯕ ꯂꯣꯏꯅ ꯇꯧꯕ ꯌꯥꯔꯅꯦꯕ ꯍꯧꯖꯤꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯈ꯭ꯔꯦ IPO ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯈ꯭ꯔꯦ ꯑꯃꯗꯤ IPO ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯀꯥꯟꯅꯕ IPOꯗ ꯑꯩꯈꯣꯏꯅ ꯆꯪꯕ ꯃꯇꯝꯗ ꯀꯥꯟꯅꯕꯗꯨꯁꯨ ಖꯪꯈ꯭ꯔꯦ ꯃꯔꯝꯗꯤ IPOꯗ ꯑꯩꯈꯣꯏꯅ ꯆꯪꯍꯧ ꯇꯥꯔꯗꯤ ꯁꯤꯌꯔ ꯄ꯭ꯔꯥꯏꯁ ꯑꯗꯨ ꯀꯔꯤꯗ ꯐꯪꯒꯅꯤ ꯍꯣꯡꯅ ꯐꯪꯒꯅꯤ IPOꯗ ꯇꯧꯔꯤ ꯀꯝꯄꯦꯅꯤ ꯂꯤꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯂꯩꯍꯧꯕ ꯁꯤꯌꯔꯁꯦ ꯂꯣꯏ ꯍꯣꯡꯅ ꯐꯪꯒꯅꯤꯀꯣ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ IPOꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯗ ꯀꯔꯤ ꯆꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯗꯤꯃꯦꯠ ꯑꯦꯀꯥꯎꯟ ꯑꯃ ꯂꯣꯏ ꯂꯩꯕ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯨꯅ ꯗꯤꯃꯦꯠ ꯑꯦꯀꯥꯎꯟ ꯑꯁꯤ ꯌꯥꯎꯗꯕ ꯇꯥꯔꯒꯗꯤ IPO ꯑꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗ IPO ꯑꯁꯤ ꯇꯧꯗꯣꯔꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯃꯦꯠ ꯑꯦꯀꯥꯎꯟ ꯍꯣꯜꯗꯔꯁꯤꯡꯅ ꯃꯁꯤꯁꯤ ꯌꯥꯝꯅ ꯄꯥꯝꯅꯩꯌꯦꯕ ꯃꯔꯝꯗꯤ ꯁꯤꯌꯔ ꯄ꯭ꯔꯥꯏꯁ ꯑꯁꯤ ꯍꯣꯡꯅ ꯂꯩꯗꯧꯔꯤꯕꯅꯤꯅ ꯀꯝꯄꯦꯅꯤ ꯑꯐꯕ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯅ IPO ꯑꯃ ꯇꯧꯗꯣꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯝꯁꯤꯟꯗꯅ ꯇꯥꯟꯅꯩꯌꯦꯕ ꯃꯔꯝꯗꯤ ꯁꯤꯌꯔ ꯄ꯭ꯔꯥꯏꯁꯇꯨ ꯍꯣꯡꯅ ꯂꯩꯍꯧꯔꯒꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯂꯤꯁꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯌꯣꯟꯕ ꯃꯇꯝꯗ ꯄꯩꯁꯥ ꯇꯥꯡꯅ ꯌꯣꯜꯂꯕꯅꯤꯅ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁꯇꯣ ꯄ꯭ꯔꯣꯐꯤꯠ ꯑꯣꯏꯔꯦ ꯍꯥꯏꯕꯅꯦꯕ ꯑꯁꯨꯝ ꯍꯥꯏꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯑꯁꯤ ꯂꯩꯔꯝꯂꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯄꯦꯅꯤꯒꯤ ꯁꯤꯌꯔ ꯃꯌꯥꯝ ꯑꯃ ꯂꯤꯁꯇꯤꯡ ꯇꯧꯔꯤꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯕ ꯑꯃꯗꯤ ꯌꯣꯟꯕ ꯇꯧꯒꯗꯕꯅꯤ ꯃꯃꯜ ꯍꯣꯡꯅ ꯂꯩꯍꯧꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯡꯅ ꯌꯣꯟꯕ ꯉꯝꯅꯕꯒꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯒꯗꯕꯅꯤ ꯍꯧꯖꯤक IPO ꯑꯁꯤ ꯀꯃꯥꯏꯅ ꯁꯣ ꯇꯧꯒꯦ ꯍꯥꯏꯕꯗꯨꯒꯤ ꯕꯦꯁꯤꯛ ꯆꯥꯎꯔꯥꯛꯄꯗꯣ ꯍꯧꯖꯤꯛ ꯌꯦꯡꯁꯦꯕ Go Fashion ꯍꯥꯏꯕ ꯀꯝꯄꯦꯅꯤ ꯑꯃꯅ IPO ꯑꯃ ꯍꯧꯖꯤꯛ ꯂꯤꯁꯇꯤꯡ ꯇꯧꯔꯛꯀꯗꯧꯔꯦ ꯃꯥꯒꯤ ꯏꯁꯨ ꯄ꯭ꯔꯥꯏꯁꯁꯤꯅ 655 690 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯕꯤꯠ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯝꯄꯦꯅꯤꯅ ꯈꯣꯝꯒꯠꯅꯤꯡꯉꯤꯕ ꯚꯦꯂꯨꯁꯤꯅ ꯀꯌꯥ ꯑꯣꯏꯒꯦ ꯍꯥꯏꯕꯗ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯀ꯭ꯔꯣꯗꯅꯤ ꯁꯤꯗ ꯄꯤꯔꯤꯕ ꯚꯦꯂꯨꯁꯦ ꯑꯗꯨꯒ ꯂꯣꯠ ꯁꯥꯏꯖꯁꯤꯅ ꯀꯌꯥ ꯑꯣꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯣꯠ ꯑꯃꯃꯝꯗ 21 ꯁꯤꯌꯔ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯥ ꯏꯁꯨ ꯑꯣꯄꯟꯁꯦ ꯇꯥꯡ ꯀꯌꯥꯗꯒꯤ ꯍꯥꯡꯈ꯭ꯔꯦ ꯍꯥꯏꯕꯗ 17 ꯅꯕꯦꯝꯕꯔꯗ ꯍꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯏꯁꯨꯁꯦ ꯀ꯭ꯂꯣꯖ ꯇꯧꯕꯁꯤꯅ ꯇꯥꯡ ꯀꯌꯥꯗ ꯑꯣꯏꯈ꯭ꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗ 22 ꯅꯕꯦꯝꯕꯔꯗ ꯑꯣꯏꯈ꯭ꯔꯦꯍꯥꯏꯕꯅꯤ ꯁꯤꯅꯤ IPO ꯑꯃ ꯍꯦꯡ ꯂꯤꯁꯇꯤꯡ ꯇꯧꯔꯝꯗꯥꯏꯗ ꯁꯨꯃꯥꯏꯅ ꯀꯝꯄꯦꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯀꯝꯄꯦꯅꯤꯒꯤ ꯂꯩꯖꯕ ꯃꯑꯣꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯄꯣꯠꯇꯣ
समायना अखोइदा लिस्ट तौनाबगी डिटेल्स तो पिरकने सिगी पीरिबा इशू ओपन देगिना इशू क्लोज से सिबो केमनोंदा अखोइना IPO जे अप्लाई तौहुगदबने अदगी कंपनी अमगा माना दे हाबदो सिदा यो ओमनी पोटेंट हाबा कंपनी सिना कमाइन तौगे हाबदो मागी इशू प्राइस 63 दने मान तौरैसे अदुगा मागी इशू साइज सिना कयागे 18.9 करोड़ फंगनाबने माना तौरैसे अपिकपा कंपनी ने सोइदे अदुगा मागी लॉस साइज सिना 2000 शेयर सो अदुगा इशू ओपन तांग 3 तो ओपन तौग्रे अदुगा क्लोज सिना तांग 23 दा क्लोज तौनी हाइनो अदुनी IPO अनिजिगी मागी लिस्टिंग तौगी मागी स्टाइल जे खेनद्रा मसी कंपनी की मागी नियम दुगी मतुइना समाइना पिरकनेबा मसीदा अखोई क्लास 1 की पोर्शन असी मतंग असीदा अखोइना क्लास 1 की चैप्टर 1 की पोर्शन असी लोइसले अदुगा मथंगी चैप्टर दा अखोइना अमु कमाइन तौगे हाबदा डीमैट अकाउंट अमदी ट्रेडिंग अकाउंट की मतंगदा एक्सप्लेन तौबा क्लास ओइगनी